ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯔ ꯂꯥꯏ ꯃꯊꯦꯜꯗꯤ ꯃꯌꯥꯝ ꯀꯃꯦꯟꯗ ꯁꯅꯥ ꯊꯣꯡꯕ ꯀꯃꯦꯟꯗ ꯄꯅꯤꯔ ꯊꯣꯡꯕ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏꯕꯅ ꯃꯌꯥꯝ ꯁꯅꯥ ꯑꯗꯣ ꯄꯅꯤꯔ ꯁꯅꯥ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯔꯦꯁꯤꯄꯤꯁꯨ ꯍꯥꯏꯄꯛꯀꯦ ꯁꯤ ꯊꯣꯡꯕꯩꯗꯣ ꯀꯃꯦꯟꯗ ꯄꯅꯤꯔ ꯊꯣꯡꯕ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏꯕꯅ ꯃꯌꯥꯝ ꯁꯅꯥ ꯑꯗꯣ ꯄꯅꯤꯔ ꯁꯅꯥ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯔꯦꯁꯤꯄꯤꯁꯨ ꯍꯥꯏꯄꯛꯀꯦ ꯁꯤ ꯊꯣꯡꯕꯩꯗꯣ ꯉꯧꯕꯅꯤ ꯃꯅꯨꯡꯗꯗꯤ ꯉꯧꯋꯦ ꯄꯨꯔꯥ ꯑꯗꯣ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝ ꯐꯥꯔꯁ ꯇꯥꯏꯝ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯧꯔꯒꯨꯝꯕ ꯆꯥꯕꯗꯤ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯣꯡꯉꯒ ꯆꯥꯕꯗꯤ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯌꯦꯡꯉꯤ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯗꯨ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯨꯒ ꯕꯦꯜ ꯑꯩꯀꯣꯏꯅ ꯅꯝꯕꯤꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜ ꯁꯤꯅ ꯂꯣꯏꯔꯦꯕ ꯑꯗꯣ ꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯄꯅꯤꯔ ꯍꯥꯏꯅ ꯈꯨꯠꯂꯒꯦ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯃꯅꯝ ꯅꯝꯃꯦ ꯅꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯋꯥ ꯍꯥꯎꯋꯦ ꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯎꯋꯥꯗ ꯌꯦꯟ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯑꯗꯨꯝ ꯈꯔ ꯂꯩ ꯍꯥꯏꯕꯗꯤ ꯑꯇꯦꯛꯄ ꯍꯥꯞꯄꯅꯤꯅ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯋꯦꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯔꯣꯏꯕꯅ ꯅꯧꯈꯠꯂꯛꯄꯗ ꯁꯪꯒꯣꯝꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯔ ꯌꯦꯡꯕꯤꯌꯣ ꯁꯤ ꯆꯥꯕ ꯌꯥꯝ ꯍꯔꯥꯎꯔꯤꯁꯤ ꯀꯩꯅꯣ ꯁꯤ ꯊꯣꯡꯕꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯩꯅꯤ ꯑꯩꯈꯣꯏꯁꯨ ꯍꯩꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯇꯛꯈꯥꯏꯔꯅꯤ ꯀꯔꯤ ꯀꯩꯅꯣ ꯇꯛꯈꯥꯏꯕꯗꯣ ꯅꯠꯇꯦ ꯑꯃ ꯀꯩꯕ ꯇꯃꯥꯇꯔ ꯇꯣꯃꯦꯇꯣꯅꯦ ꯑꯗꯨꯗꯒꯤ ꯁꯤꯡꯅꯤ ꯀꯩ ꯇꯛꯈꯥꯏꯔ ꯇꯧꯕꯅꯦꯕ ꯇꯪꯅ ꯀꯣꯏ ꯆꯥꯒꯗꯕꯅꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯌꯥꯝ ꯃꯆꯥ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨ ꯍꯥꯏꯕꯗꯤ ꯃꯌꯥꯡꯒꯨꯝꯕ ꯃꯣꯏꯅ ꯄꯅꯤꯔ ꯊꯣꯡꯕ ꯍꯥꯎꯋꯦ ꯍꯥꯏ ꯁꯤꯗꯅꯤꯅꯦ ꯃꯣꯔꯣꯛꯇꯤ ꯑꯗꯨꯝ ꯁꯥꯔꯦ ꯁꯤꯗꯤ
ꯄꯅꯤꯔ ꯆꯤꯂꯤ ꯀꯃꯥꯏꯅ ꯁ꯭ꯄꯥꯏꯁꯤ ꯄꯅꯤꯔ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯈꯟꯇꯣꯛ ꯆꯥꯒꯦ ꯎꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯣꯏꯅꯦ ꯑꯁꯥꯡꯕꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯏꯁꯦ बहुत स्पाइसी है ꯃꯌꯥꯝꯁꯤꯁꯤ ꯁꯥꯒꯠꯂꯦ ꯋꯥꯎ ꯁꯥꯖꯔꯁꯨ ꯃꯍꯥꯎꯗꯤ ꯃꯦꯝ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯑꯩꯈꯣꯏꯗꯤ ꯍꯦꯛꯄꯗ ꯃꯔꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯏꯃꯨꯅꯤꯇꯤ ꯀꯌꯥꯗ ꯂꯤꯇꯔꯁꯤꯁꯨ ꯈꯪꯗꯦ ꯑꯍꯥꯟꯕ ꯆꯥꯕꯗ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯣꯔꯣꯛꯇꯤ ꯁꯍꯤ ꯄꯅꯤꯔ ꯆꯥꯕ ꯉꯝꯗꯦꯕ ꯃꯇꯨꯝ 3 ꯂꯦꯝꯃꯦ ꯍꯥꯏꯕꯗꯤ ꯑꯍꯨꯝꯒ ꯑꯗꯥꯏ ꯃꯔꯤ ꯑꯍꯨꯝ ꯃꯈꯥꯏ ꯍꯥꯏꯁꯦ ꯇꯣ ꯍꯥꯎꯋꯤꯅꯤ ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯄꯤꯁ ꯌꯦꯡꯉꯨꯀꯣ ꯄꯤꯁꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯗꯩ ꯍꯦꯟꯅ ꯄꯤꯛꯊꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯥꯎꯔꯦ ꯑꯩꯈꯣꯏ ꯁꯤ ꯆꯥꯁꯟꯕ ꯉꯝꯃꯤꯁꯦ ꯆꯥꯛꯇꯣ ꯈꯤꯇꯪ ꯌꯥꯝꯒ ꯃꯥꯜꯂꯦ ꯑꯗꯣ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯄꯨꯛꯀꯥꯟ ꯁꯧꯒꯠꯂꯦ ꯄꯤꯛꯇꯛ ꯁꯧꯔꯒꯨꯝ ꯇꯧꯔꯤ ꯑꯗꯣ ꯅꯥꯇꯣꯟꯗꯒꯤꯅꯣ ꯁꯦꯝꯖꯩ ꯃꯌꯥꯝ ꯅꯥꯇꯣꯟꯗ ꯃꯤ ꯁꯤꯟꯅꯩꯉꯩ ꯆꯥꯁꯤꯅꯗꯤ ꯀꯌꯥꯝ ꯁꯥꯡꯕꯅꯤ ꯃꯌꯥꯝ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯈꯟꯕꯤꯔꯣ ꯋꯥꯈꯜ ꯑꯃ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯅꯀꯣ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯃꯌꯥꯝ ꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯐꯨꯜ ꯀꯃꯦꯟ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯄꯥꯊꯣꯛꯄ ꯑꯗꯨ ꯇꯧꯒꯦ ꯇꯧꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯊꯕꯛ ꯆꯤꯟꯈꯠꯂꯛꯏꯕ ꯅꯥꯇꯣꯟ ꯃꯍꯤꯒ ꯆꯤꯟꯊꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯀꯣꯔꯣꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ